ꯃꯍꯥꯛꯅ ꯔꯤꯖꯥꯏꯟ ꯇꯧꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯦꯁꯇ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯔꯤꯖꯥꯏꯟ ꯇꯧꯕꯅꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5:30 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯈꯨꯟꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯒꯕꯔꯅꯔꯗ ꯃꯍꯥꯛꯀꯤ ꯔꯤꯖꯥꯏꯅꯦꯁꯟ ꯇꯦꯟꯗꯔ ꯇꯧꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯌꯥꯝ ꯁꯦꯡꯅ ꯑꯩꯈꯣꯏ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯁꯔꯀꯥꯔꯁꯤ 2017 ꯍꯧꯔꯀꯥꯟꯗ ꯁꯔꯀꯥꯔ ꯄꯥꯏꯔꯛꯄꯗꯨꯅ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯊꯕꯛ ꯀꯌꯥ ꯇꯧꯕꯤꯔꯝꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯍꯣꯠꯅꯔꯛꯄ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯦꯒꯤ 3ꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯌꯥꯅꯅꯕ ꯂꯝꯕꯤ ꯀꯌꯥ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯅ ꯔꯤꯖꯥꯏꯟ ꯇꯧꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯦꯁꯇ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯔꯤꯖꯥꯏꯟ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯄꯗ ꯑꯆꯧꯕ ꯗꯥꯌꯤꯠꯇ ꯂꯧꯒꯅꯤ ꯍꯥꯏꯗꯅ ꯃꯦꯗꯤꯌꯥꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯔꯤꯕꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯦꯁꯇ ꯌꯦꯡꯉꯒ ꯑꯩ ꯔꯤꯖꯥꯏꯟ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯉꯁꯤꯁꯦ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯅ ꯑꯩꯈꯣꯏ ꯒꯕꯔꯅꯔꯗ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯔꯤꯖꯥꯏꯅꯦꯁꯟ ꯁꯕꯃꯤꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯗ ꯑꯗꯨꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯗꯨꯒꯤ ꯃꯦꯁꯦꯖ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯃꯦꯁꯦꯖ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯀꯣꯟꯅ ꯔꯦꯖꯤꯒꯅꯦꯁꯟꯁꯦ ꯑꯦꯛꯁꯦꯞ ꯇꯧꯔꯕ ꯇꯧꯗ꯭ꯔꯤꯕ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯔꯤꯖꯦꯛꯅꯦꯁꯟꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯤꯔꯤꯕꯗꯨ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯤꯔꯨꯔꯒ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯄ꯭ꯔꯣꯁꯦꯁꯇꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯁꯦꯁꯇꯨꯗꯤ ꯃꯥꯒꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯔꯤꯖꯦꯛꯁꯟ ꯑꯦꯛꯁꯦꯞ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯉꯤꯕ ꯄꯨꯝꯅꯃꯛꯇꯨ ꯃꯈꯥ ꯇꯥꯕ ꯍꯌꯦꯡꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯧꯗꯣꯏꯅꯤ ꯃꯈꯥ ꯇꯥꯕꯁꯦ ꯍꯧꯖꯤꯛꯀꯤ ꯔꯤꯖꯥꯏꯅꯦꯁꯟ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯂꯥꯛꯀꯗꯕ ꯔꯤꯖꯜꯇꯣ ꯃꯈꯥ ꯇꯥꯕꯗ